April Mari Danamit Hunigi Kongchata CM Mizoram the Chatkadouri CM Khemchand na MLA Kharagaloinana Lakhipur the BJP gi vote Khomlugadouri Mamang the Chief Minister Wai Khemchand na Jiribam the Chatuna Mar amsung Meitei Macha ingtappa purukna bawari sana kharapa matungda Anirak suba oina tha asigi marida mit hunigi khongchat Jiribam the Chatkadouri mahaki khongchat asida BJP gi MLA Kharagaloinana Assamgi kasar yuksinduna Lakhipur the BJP gi Mirep Amagi vote Khomgani Panbe yabadi Lakhipur Assembly Constituency da BJP gi Mirep asina lamba taunariba Congress Mirep adu Meitei Macha ni mamingna M Shanti Kumar Singh ni Assam da Meitei amana Mirep oirabasu mahak khaktani hairi Khongchat asigi matangda phangba pauna hai Chief Minister Wai Khemchand hujikmaki oinadi National Highway 37 da MLA mayam galoinuna April Mari gi ayuktagi chatnaba thorang tauri Mahakna Jiribam hek yaubuga Lengang Pokpe Police Outpost Yingshingani Ningsing Khulda Laiba Jiribam District Hospital gi phibam su Chief Minister na Yingshingani Madugi matung tarakpada Chief Minister na Lamlen Khunda chatkani aduga ahingduma Jiribam da Laiba Police ki guest house natraga PWD gi guest house da ahingduma lekani Pau asina makatana hai numit aksimaktada Jiribam da khundariba tongan ba purup sangi oiba mifam ama New Alipur naga village da pangtokani mifam adu da Chief Minister sarugyagani mamang da unakhiba da sarugyakhiba mar kangbu adu su Chief Minister yauba mifam adu da sarugyagani Meitei asom da ingtappa purukna ba akhanaba thorangi makada community singi oiba mifam adu pangtokadabani hairi Matangi numit April Amagi Mayokta Jiribam ki Chandrapur da Interstate Truck Terminus amasung atop-atop project kharagi urep yung Chief Minister na Tamgadori Madugi matung da Chief Minister Silchar da laiba Bongpur Mayai Laikai gi Radha Mandap Mandir da Udarbon Assembly Constituency ki mikhal gi damat bok khonggani Kasar gi Bongpur da ayuk ki chaklen sagane amasung Halakanti district da laiba Thogal Marup Laisram Khul Jiribam da mikhal gi meeting sumahak na wangangani Mikhal gi bot khomba loirba matung mahak numidang waram Jiribam da halakani aduga matangi numit ki ayukta mafam adugi helicopter tungduna laklaga Infal ki Kangla da laiba helipad pathungani hairi Chief Minister na Assam gi tongan mafam singda bot khomba chatkadoriba asigi maru oiba maram Manipur gi MP Dr. Angomcha Bimol Akoijamna handak marag mafam aduda bot khom khibadugi yenglaga Chief Minister bu BJP gi niyam na kayarak laknaba yamna kanna hairakpadagi chatkadoribani hairi Iran nungi jukki matamda hanjinhalagani haina Donald Trump na haikre Iran gi mathakta chattariba lan asida US military gi pandam phanglagani haina President Donald Trump na lebak miyang da piba warol mata phangdokre US amasung Israel na Iran da landa khiba tha ama mapung phakraba matung da pikhiba warol aduda mahakna haiki US ki matik mayai punamak sijanaduna Iran bu Stone Age ki matamda muk hanjilhalagani Operation Epic Fury hek haubadagi pandam phanggi pawgan makha tana honakigani haina phangdoktuna lakhi Haujikti American military gi pandam phangada matam naksilakle US military na chathariba campaign asigi khwaidagi maru oiba pandam di Iran gi missile facility punamak amang atathuanba missile sengbat phangmang tahanba security infrastructure amadi navy ga mari lena batawak tharam sing mang tahanba ga loina nuclear fly amta pahendana bahana bahaibasini television gi kuthangda lebaki matham pumna sandokhi warol aduda mahak na hai Lakadar Bachayol ani imanungda Washington na Iran da khwaidai kan mamongda attack tathanaba tharang lokhale Chathagadoriba attack aduna maram oiraga Iran bu nungi jukta mu hanjilhalagani West Asia da hujik choknariba lan asina maram oiraga Iran gi matik mayai ka hena hanthaihalle haina palladuna mahakna haiki Iranian Navy amasung Air Force ki mapangal ang pupang sontarakle Maru oiba luchimba kaya marung hat pungamle Islamic Revolutionary Guard Corps maming khaktagi oina laire mamang da sokna khiba namtham singdi chahi kya chupna sokna khi adubu handakki lan asidi atyan na matamni manunda losinbaga loina US military na mai pakpagi phibam da laire haina mahakna phongdokhi buari da thukhiba lan singi matangda mahakna haiki malemgi ahan balanjau da chahi amaga tha taret hena lan sokna khi Anisuba lanjau di chahi ahunga thani pan hen sonaki Korean War chu chahi ahum hen sonaki bagaloina Vietnam War di chahi tarag mapan hen sonaki
matamda soknakiba langa Middle East na hojik US ka Iran soknriba lan asiga yamna chawna khenaba lei marup mapang oiba lebak singna nangliba awaba pungna kohnabagi pandamda Iran gu mapung phana maithib pinaba thorang tawre haina sumhang phongdoki Strait of Hormuz thingin chibagi matangda mahakna hai Iran na thau puthok puksin tawba thingkrabasu US ke thau amadi gas marang kaina lei haiki